미천 무하파 야민데 미천 무하파 야민데 중국의 국기 테러리스트 가도기다니 미천 무하파 CRP 만ipurdagi 가도기다니 Asi akhoi paunam lekar women's group na sinjariba maira katbagi thoram asi laigidraba angang ani dugi mapimda awawa phongtok sabani laigidraba angang ani sibu mihatina hatbigiba bioi singdu puthoktiba wa akoina makhata na khongjang asi lepa leitana changsinjakini aduga maram asina asumba angal karisu mara leijadraba angang asibu mihatina hatuk pibagida makta akoigi women's group na su angang singidamata nungaitaba phongdoksari amasung makhata na sarkarna mihat pasi puthoktriba phawbadi akoi makhata ba khongjang changsinjagini ngasi akoi pawnum lekai women group amasung pawnum lekai youth club na ngasi candle light tribute asi laikhidraba cha ani duga amasung mituda koi thawai ki pontha pi graba mioi singgi awaw phongdokpa koina pangdoksabani koina pamjabadi sarkarna thu matamda aiba mihatina hapiraba maralero misingdubu thu matak maran bibiduna dandi bibiu haiduna tunjari koi lekidraba koi cha ani amasung lekidraba mioi adubu awa pa phongdok koina myamini amatang tumina leiduna awa phongdokpagi tanda lokse loksi yam phongserage